Anglai News ki numidangi pau minyeng tabiriba pumnamaku Roma ilangbamna ikokno na khurumjari. Border fencing faba yaroi haina khongjang changshin Khre Bharat amadi Myanmar ga tainariba border paring asi fencing fanabagi thabak hojik Bharat lengakna paikhatpa haurakliba asibu lamdam asida kundariba naga amadi Kuki zo singna yaningdaba phongdokpaga loinana khongjang changshin ba lepri ngarang Chandel district ki manung chanba New Somtalda Meitei adomdagi miyamna Myanmar border paring fencing khaba yaroi haina Kolau laubaga loinana masing yamlaba nupa nupi kiyana saru yaduna rally chatuna khongjang changshin Khre Naga Civil Society Organization singna sinduna chathakiba khongjang aduda saruk yakiba Naga CSO singi luchingba singna phongdokibada Bharana ningkha tamdringaidagi laminarakiba Naga iselinau sing lamlaki sanga gumna thamnaba India lengakna honariba thaudang asi yaningde maramaduna Indo-Myanmar border paring fencing paba yaroi haina phongdoki Athouba ningtam Lanmi Captain Chirom Chamadi private Athouba anigi Mafmda koireng lusingba UNLF amadi KYKL na Ekai Khumna bo ulagli koireng lusingba United National Liberation Front Manipurgi Central Kedarama oina party ki thaudang chauna lauramba MPA gi serial number 1655 by 26 Captain Chirom Chiromacha Elias Robindro amasung KYKL gi ajangba miyam gi yawol Lanmi Moirang Tem Susil Elias Athouba ingkumda 2025 ki January thagi saichat kuntra gi numit yungba matung pung ama makhairom daba matamda yeknaba mayang Lanmi amasung KNAB gi apunba khutput singa mayoknaba Lanfam amada thawaina pontha pikre haina aina thingkraba Manipur gi lal holup ama oiriba koireng lusingba UNLF ki Central Committee ki Secretary of Publicity ki Thaupuriba M Sakhena khudek biduna press thadrokpa awaba phongdokpa cherol asina hairi cherol asina hai leibak miyang gi ningtam lalhogi asoba thodang lauramba nungsikhiba itau campaign Chirom Chamadi Pathau private Athouba anina Lanfamda manung matam chadan Leikhidre sina yawol luk ani khaktana dana aikoigi yawol ihawasi menkhatpa waragadaba awatpa ama oiragadori loinana yawol anina Leikhidre asida koirengna lusingba UNLF amasung masigi Lanmi sanglup MPA amadi KYKL amasung masigi Lanmi sanglup MYL na awaba thaki yawol gi Ekai Khumna pizari loinana makoigi imung manungda thengnahoriba awaba China da su thamoi songna yajari taw amadi pathau gi thawai mirel na pongnafam imagi matambagda tinduna ingna chingna pothaba oirasunwairi US na asylum seeker kakthakibadagi US ta chatpagi ayaba fanglaba chin Kuki refugee kya New Delhi da kangaunari US ki President Donald Trump na lebak aduda asylum seeker pairamba sing adu kakthakibadagi US da chatnabagi ayaba fangduna flight ticket fauba kakluraba Myanmar gi chin Kuki sing New Delhi da kangauna duna leire sahi kya New Delhi da leiraklaba Myanmar gi chin Kuki refugees sing adu US da asylum ama oina leibagi ayaba fangduna US da nena dana khunda leitaragani haina yamna acha chawna leirakibani adubu US President Donald Trump na tha asigi kunda US refugee admission program gi makhada leibak aduda refugees sing changlakpa khudakta thingjinkibadagi US da chatkani haina flight ticket pauba kakluraba chin Kuki sing adu kangauna duna leire Churachandpur da Kuki khulai paiba singna kidnap tawkiba driver ahum kanbangang Khre anina thiba khangdana leiri Churachandpur da operate tawduna leiba Kuki zo khulai paiba sing oigani haiba thajaba singna Shell ki demand faduna pukiba Assam ki driver ahum security force ki kangbuna matam chana kanbangam hore atopa thodok amana haukiba January 13 numidang wairamda Churachandpur dagi chakpi karongda chatkiba miyoi ani sakangdaba khulai paiba miyoi singna kidnap tawkibadagi hojik fawba thiba khangdana leiri hairi hiram asigi matangda pauchi asina Churachandpur gi phangba paugi matung inadi mamang tha January 13 gi numidang pung 10 rom taba matamda Churachandpur tamna cement puduna lakpa tata truck singi manungda driver ahum Kuki zo khulai paiba singna Shell gi demand ga mari leinana paraga Churachandpur gi Songpi village da pusinki driver ahum asi kidnap tawduna pukre haina pau phangwadagi security force na thiba humagi thabak chatharakpada phangmangam ki hairi leingakna leibak kalibani haiduna miyam tumna halaga kanagi leibak no kangadoribisi memcha Manipur lengak asina leibak ngaklibani kalibani haiduna khulngakpa sing hatokpa misa miyam hatoklaga makoina kalgadoriba leibak asi kanagi no haina poirei leimarel maira paibi apunba Manipur gi president Soraisna memchana phongdoragli ima kombina yatakiba mafam lamfel sana kaithel da phangthokiba ima kombina Leikhidre kunmatoi suba ningthing numit thoranga mari leinana wapam sing asi phongdorkibani mahangna makhadan hai lamdam asida apaspa 1958 thamjinduna security force singna misa miyam hatpa nupi angang da chathaba miot minai kyabu thongna leina thengnaramba ima asigi matik mathauna adu ngasigi
ꯃꯤꯔꯣꯜꯁꯤꯡꯗꯁꯨ ꯂꯩꯔꯤ꯫ NRFMꯒꯤ ꯂꯥꯟꯃꯤ ꯑꯃ ꯐꯥꯔꯦ꯫ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯥꯠꯁꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯈꯨꯝꯕꯣꯡ ꯕꯖꯥꯔꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ NRFMꯒꯤ ꯂꯥꯟꯃꯤ ꯑꯃ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯃꯩꯇ꯭ꯔꯝ ꯁꯣꯃꯣꯔꯖꯤꯠ ꯁꯤꯡꯍ, ꯑꯦꯂꯥꯏꯁ ꯄꯤꯕꯥꯔꯦꯜ, ꯑꯦꯂꯥꯏꯁ ꯑꯆꯧ, ꯑꯦꯂꯥꯏꯁ ꯏꯕꯥꯏ ꯀꯧꯏ꯫ ꯃꯁꯥꯒꯤ ꯆꯍꯤ 50 ꯔꯣꯝ ꯁꯨꯔꯦ꯫ ꯃꯉꯣꯟꯗꯒꯤ .32ꯒꯤ ꯄꯤꯁꯇꯣꯜ ꯑꯃ, ꯃꯔꯨ 2 ꯌꯥꯎꯕ ꯃꯦꯒꯥꯖꯤꯟ ꯑꯃ, ꯃꯣꯕꯥꯏꯜ ꯍꯦꯟꯗꯁꯦꯠ 5, ꯄꯥꯟ ꯀꯥꯔꯗ ꯑꯃ, ꯚꯣꯇꯔ ꯀꯥꯔꯗ ꯑꯃ, ꯗ꯭ꯔꯥꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯑꯃ, ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 9,000 ꯌꯥꯎꯕ ꯋꯥꯂꯦꯠ ꯑꯃ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ PROꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯆꯤꯡ ꯑꯃꯗꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯑꯣꯄꯔꯦꯁꯟ ꯀꯌꯥ ꯆꯠꯊꯈꯤ꯫ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯆꯤꯡꯅꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯁꯛ ꯈꯪꯗꯣꯛꯄꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯑꯃꯔꯣꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2 ꯑꯃꯗꯤ 37ꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯟ ꯄꯨꯕ ꯒꯥꯔꯤ ꯃꯊꯪꯁꯤꯠꯅ 322 ꯑꯃꯗꯤ 150, 160 ꯏꯝꯐꯥꯜꯗ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯆꯤꯡ ꯑꯃꯗꯤ ꯇꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ 111ꯗ ꯂꯩꯔꯤꯕ ꯆꯦꯛꯄꯣꯁꯠꯁꯤꯡꯗ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯨ ꯂꯧꯈꯠꯈꯤ ꯍꯥꯏꯔꯤ꯫